Akashvani Imphal Kshetrimayum Chitrabhanu na pau pazari ahanbada maru oiba pau. Agri Vision Agri Youth Parliament lising ani kuntaru Rajapal Ajay Kumar Valana ngasi Imphal da hokdokre. Idul Fitr Dharmagi Chanabi amasung harak da ambagalune na ngasi pangthoknari ahum suba North East India Film Festival lising ani kuntaru ngasi dagi Imphal gi lamfel leiba tanta police cinema da hokre amasung income tax rules lising ani kuntaru mathang tha gi amadagi chanaba horagani. Agri Vision Agri Youth Parliament lising ani kuntur Rajapal Ajay Kumar Valana ngasi Imphal da hokdokre. Central Agricultural University Imphal na sindu na pangthok leba Youth Parliament asi tha asigi kulundoi fawwa chathagani. Tharum aduda University asigi Vice Chancellor Dr. Anupam Mishra AAU Jorat ke Vice Chancellor Deep Jyoti Raskwana chingba miyosina saruk yari. Hokdokpagi tharumda University asigi mahirosina nat ki jagoi amadi isai sing utki tharumgi manung chana lau sunga mari lena ba stall kaya su hangli. Islam Dharma Chatpa Musama Singi Singdaba Kumai Idul Fitr ngasi Dharma gi chanabi amasung harak te amagulune na pangthoknari numit asiga mari lenna Islam Dharma Chatpa miyosina masaji singda chatuna lai khurumnari kumai asiga mari lenna maru mapang amadi mari matagi imunung singa chamin thakminaba amadi khudol tamnabana numit asigi mapungoi ba saktam oiri masi matangda imam amana ashumna hai amasung isagi apamba kaya pangthokadaba punamak mapuna yabinaba hadokhraba matungda ngasi esi mapugi maigidagi yamna fazaraba adugulaba nungsi harau tayamna nungsi leminanabagi pandam amani hariba it asana lakpa matamda Manipur khunai hisa khunda minariba jati khudingmat nungsi chanana amasung amatta oina kunsi leminaba amasung mapu mahaki yathang khudingmakku aikhoi punna inminnabagi aikhoi khudingmakta bangal adu hapiba oira Numit asiga Malayana Rashtrapati Draupadi Murmu Pradhan Mantri Narendra Modi yauna tongan baluching bakayana yafa paujal pirakli. National Highway 37 Imphal Jirbam Lamida Nongmada Tangai Fadan Changba Polom Simpuba Gari Humbudra Teru Security gi akan bangasal thoranga lona na ngasi ayu Imphal tamna thorakre ekogi Jirbam Paumina Hai gari sing adug manungda LPG ahum petrol taramanga diesel ni fumato kerosene mari cement nipan yauna ate polom simpuba gari sing su yauri Seta Tokpang Loop Imphal na senduna wall poiti dregi thoram ngasi nungtil Imphal gi Manipur Press Club ta pangtokani numit asiga mali lenena saknai raba ahiba yengkhom bihari da Gopal Sharma Award khusin nagani thoram asiga mali lenena setting saidina basu pangtokani ahum suba North East India Film Festival lisingani kuntaro ngasidegi Imphal gilam federal ba tanta police cinema da hokre numinini chathakadaba festival asi information amasung broadcasting mantraloy amasung National Film Development Corporation gi midyang makha da thongna Manipur DIPR amasung All Manipur Film Producers Association na punna senbani hayeng fabo chathakadaba festival asida tongan ba film mapan utkani masida Manipuri film mari Assamese film mari amasung Meghalaya khasi film ama yauri ngasi ukadaba Manipur film sing adudi Mahesh Koncham na puthokpa amasung masamang na direction pimba the check post amasung Rajan Lesang tem na direction piba Lining Hall Nauria Foloni aduga hiyeng utkadaba Manipuri film sing aduna Rakesh Moirang tem na direction piba Phoibi amasung Thingnam Pasuram na direction piba Toygan utkani Raja sigi tongan bazala sing da lakliba numit humni asida Nong churaba yai haina med department hairi Tamenglong Senapati Imphal West Imphal East Jiribam Noni amasung Churachanpur da akharau yauna mayai urap changda nong chugani Amarom da Orisha nongchu Bengal amasung Sikkim da len amadi akharau yauna nong chugani haina orange ala lok thokre med department hai lebaki ate mafong kya da su hayeng phawbo akharau amadi nong lenusi sitkani hairi tabiri ba pawasi Akashvani Imphal digini Income tax rule lisingani kuntaru mathang tagi amadigi chana bahoragani haina sarkar na hukum thokre anaba rules asina income tax ka mari lena ba thabak sing hena laithok lagani sel to mantraloy na high income tax act lisingani kun mangana hanagi ariba niyam singi mahut sinduna anoba mechanism kaya hapsele income tax rule lisingani kuntarukta income tax ka mari lena ba case sing laithona ba marik chumba guideline sing yauri income tax lisingani kun manga ga mari lena na leba sigi miyam pumna makhangana na ba pangtopa campaign Parambada ngarang New Delhi da hokdokibani
Rajya Mari Union Territory amasung Rajya Teruki Mariki Mikhal Pangthokadoriba asigi yenglaga Election Commission Electronics amasung Digital Media singda Rajnitiga Mari lenaba advertisement tawbagi matangda cherol ama thokre Mikhal Pangthokadoriba Rajya Mari atudi Assam Kerala Nongchup Bengal amasung Tamil Nadu ni amadi Union Territory Puducherry ni cherol adugi matungina Rajniti dol punamak mireb organization natraga mioi amana Mikhal Mari lenaba advertisement ama tawdringai gi mangoina ayaba sing logodabani ayaba si media Certification amasung Monitoring Committee MCMC degi logodabani higher advertisement adudi television radio public display screen e-paper bal SMS voice message amasung social media platform sing degi ni Amorom the Election Commission of India ECI na Nongchup Bangada Special Intensive Revision SIR ga mari lenena electoral roll the voters singi maming loktopona traga hapchin baga mari lenena thangalapa waka sing tana na ba appellate Tribunal Taramapan Semle ECI na High Supreme Court na thasi ki tara da lauki ba hukum amadi Kolkata High Court ki Chief Justice na lauki ba war ki madungina khongtang asi paikhalapani Sarkar na leba sige lomi singda harang barang kaina amadi matam chana phangangani haina thajaba phongdokre Chemicals amasung Fertilizers Mantraloy na High Senba chahi asida hauki ba chenba chahi gi ngnabada mapan lebak sindagi har puslap ki chang hengalakli Urea puslap ki chang lakh ton Nifunipan dasmik tere orambadigi lakh ton marfumapan dasmik ahumda hengale amadi diammonium phosphate pusilapa ki changsu hengalakli mantraloy na makata na hai machine harder kaleba amadi putholi basingi marakta leramba ahoba sing mention bangam lagani masina lomi singda har sing marang kaina amadi matam chana phangan basu ngamahlagani lomi singda har kayamna darkar lebegi changsing agriculture amasung Farmers Welfare Bibagna Raja Singa Tanaduna Yingsili Masina Low Ubagi Mapam Sing Ite Lokong Lebag Lihogi Matung Inna Kayam na Hardar Kalebasing Hibegi Hibernating Basu Yingsili Jal Sakti Mantri C.R. Patil Hairi Sarkar Asna Yumthong Kudinda Tanganaba Pabesing Pangan Badegi Leba Sigi Kungangi Miyangi Punchida Town Ohongbo Purakle Gujarat Haryana Himachal Pradesh Chhattisgarh Masunga Wada Jal Mission 2.0 gi makhada yana warusing virtual oina sahi tawnabagi tharamda wafamasi CR Patil na phongdokibani tharamdu do wangang bada mantri na hai Jal Jeevan Mission na khunggangi miyangi haksel fahan bagalona na hen basakti pibangamle masina nupi singda ising fangdabagi awaba mayok narba adu kohan bangamle Uparashtrapati C.P. Radhakrishnan Maharashtra gi numin ini gi khongchat ngasidagi hokre Nagpugi Maharishi Vyas Auditorium da pangthokataba kumapan suba Indian Youth Parliamenta Uparashtrapati na hodokani madugi tungda Mumbai di leba Ratan Tata Maharashtra State Skill University gi ahanba convocation da saru yagani amasung Zen Diksha ceremony gi humpumari shuba thoram da saru yagani Uparashtrapati na heng Pune di leba Nisar Gopachar Ashram lingkhat ki bagi thoram da saru yagani Shiksha Mantraloy na ngasidagi hogduna tha sige kunganinthoi fabo Mumbai da Bharat Innovate Deep Tech Pre-Summit pangthok lagani Bharatpu Maling oina Deep Technology Innovation gilam da powerhouse ama ohaina bagi pandam da mifamasi pangthopani Indian Institute of Technology Bombay na sinba tharam asigi session amada Kendra gi Shiksha Mantri Dharmendra Pradhan na wangangani numit humni chathakadaba mifamasta Deep Tech Startup Chama Kuntra Teres saruk yagani mipamatuda Advanced Computing Space Defense amasung ate technology domain tarahum de utkani masida principal scientific advisor sarkar gi makok thongba official sing academician sing amasung entrepreneur sing saruk yagani Sarkar asna lebak san batung budam hai loising sing dagi mai masing tamba tokraba mai rusing khangdoktuna amuk hana mai masing tamhanna ba thorang paikhalagani Shiksha Mantraloy na hai lising ani kuntra fawada preschool dagi na secondary thak fawada cha da chamagi changda angang simbu mai masing tamhanna bagi thorang National Education Policy na pandam thamli seltum lambi thong amadi tongan tongan ba kudong cha da basing dagi mai masing tamba phangraba angang simbu mapung phana mai masing tamhanna ba thorang asi paikhalakpani Magun leba Shiksha fanganduna angang singda apaba kunai ama sengat na balambida mi yeng thamli hojik aroiba da maroiba pau amuk hanna Agri Vision Agri Youth Parliament lisingani kuntaru Rajapal Ajay Kumar Valana ngasi Imphal da hogdokre Idul Fitr Dharmagi Chanhabi amasung harakta magalona na ngasi pangthoknari ahum subar North East India Film Festival lisingani kuntaru ngasidegi Imphal gi lamfele leba tantha police cinema da hokre amasung income tax rules lisingani kuntaru matang thagi amadegi chanaba horagani paulizere